Maroiba pausing pijari International Women's Day na lakpada Manipur da thokliba nuaitaba thokdoksing asi loisinduna tangdu leitaba lamdam ama oirisanu haina Mahut Minister Yumnam Khemchana yaipa pausel pirakli. Moregi Police IV da security barrack sanaba nung tharuba driver amasung handyman Kuki Kulai Piper Singna Tamtina Furakle, Makoina Thorakpa, Haiba, Dumper Truck, Amasung, Mobile Phone Mulhore. Chowkatpa Lamdamama Oina Bohona Bada Nupi Singi Todang Yamna Chowba Maramna, Makoida Empower Tobagi Tangai Fadabalai Haina, Social Welfare Minister, Haikam Dingona Fondurakli. Amadi, Lamdamasita Kanglon Kaina Chakchilakiba, Myanmar Macha Taret helicopter the airlift Toduna, Mori the Puraga, Myanmar authority the Sinakray.